ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯤꯌꯥꯔ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯥ ꯑꯅꯤ ꯐꯥꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯗꯨꯝꯂꯕ ꯃꯁꯤꯒꯤ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯝꯕ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯉꯁꯤ ꯉꯔꯥꯡꯗꯁꯨ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯁꯣꯝꯗ ꯑꯩꯈꯣꯏ ꯄꯨꯈꯥꯎꯗ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯁꯤꯡꯗꯨꯗ ꯑꯀꯤ ꯑꯀꯪ ꯄꯣꯛꯍꯜꯂꯛꯄ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯇꯥꯟꯊꯥ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏ ꯂꯤꯇꯥꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯨꯛ ꯉꯁꯤ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣই ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯄꯅꯆꯤꯡꯕ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯆꯠꯊꯔꯛꯏꯕ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯂꯩꯉꯥꯛꯁꯤꯅ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯂꯩꯉꯥꯛꯀꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯀꯥꯟꯗ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯁꯦ ꯂꯥꯛꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯀꯨꯔꯤꯇꯤꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯉꯁꯤꯗꯤ ꯃꯗꯨ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏꯕꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯉꯁꯤꯗꯤ ꯆꯥꯎꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯉꯁꯤ ꯆꯍꯤ ꯑꯍꯨꯝ ꯐꯥꯔꯛꯀꯗꯧꯔꯕꯁꯤꯡꯁꯤꯗ IDPꯁꯤꯡꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯁꯤ ꯍꯣꯡꯖꯤꯟꯕ ꯌꯥꯔꯕ ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯕ ꯑꯗꯨꯒ ꯁꯥꯕ ꯌꯥꯕꯒꯤ ꯁꯤꯀꯨꯔꯤꯇꯤ ꯈꯔ ꯄꯤꯔꯀꯥꯟꯗ ꯁꯤꯀꯨꯔꯤꯇꯤ ꯈꯔꯅ ꯉꯥꯛ ꯁꯦꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯍꯣꯡꯖꯤꯟꯕ ꯌꯥꯔꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯣꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ IDPꯒꯤ ꯀꯃꯤꯇꯤꯁꯤꯡꯁꯤꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯇꯧꯔꯒ ꯂꯥꯛꯄꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯡꯖꯤꯜꯍꯟꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯂꯦ ꯇꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗ ꯒꯣꯔꯃꯦꯟ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯤꯡ ꯊꯣꯛꯄ ꯃꯄꯥꯡꯒꯜꯁꯤꯡꯗꯨ उथोꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯏꯇꯥ ꯇꯥꯔꯛꯇꯕ ꯑꯗꯨꯒ सिगी मरक्सिदा यामना लाइबक थीबा अमना खेमचाना अखोई कुकीजो काउंसिल का अखोई गुवाहाटी चलकांदा वारी सानगनी हाइदुना अखोई चखिबा हाइबसे मसी मणिपुर मियामगी मणिपुर लैपाकसिगी प्राइड अमसुंग मसिगी डिग्निटी से मसी अखोई मसी यामना खुंगोइना बामसुंग यामना लाइबक थीबनी हाइना अखोई कोकोमीगी माइगैदिंग लौगी मणिपुर की लैंगाक हाइबसी मसी खेमचान लुचिंगिबा लैंगाक असे कांगलु फुरुप अमककी लैंगाक नतेबा लैरिबा कांगलु 53 मंगागी अपुनबा लैंगाक असिगी लुचिंगबा मागी कैबिनेट मिनिस्टर से हापकांदा कम्युनिटी खुदिंगमकी मियोय सुनु यावरबा अदुमलबा लैंगाक असिना लैरिबा कम्युनिटी अमगागी नत्रगा लैरिबा क्राइसिस अमा लापा मतमदा मसीगी वारोइसिन अमा पुसलकना बोनबदा ngasi मणिपुरगी मनुंगदा मणिपुरगी जगादा लैरिबा मागी प्रजासिंग अदु कौरकांदा मसी वारोइसिन अमा अपाम पामदा नखोइना पामिबना करिनो अखोइना पामिबना करिनो हाइबगी ताथोक तासिन तौबगी मफम तंजादो लौरकांदा मणिपुर मनुंगदा नेगोशिएट तौरकांदा अखोइगी नुंसी चानन लैनबा अदुंगलबा कंड्यूसिव एटमॉस्फेयर अमा लांगनबा पीस अमा पोरकनबा होनबदा अखोइगी लैंगाक्सिना होनबगी मोता हेक्ता अतोप स्टेट अमदा फलौना चोंगांदा चखरगा अदुंबा कम्युनिटी अमदुंगलबा चुकीजोगा वारी सानबा हाइबसे मसी लैरिबा अखोइगी खुनाइसिदा मसी सुक्तौ तौरोइदबा अमसुंग तौफम थोक्तबा थबक अमने ना अखोइ कोकोमीना लौई मणिपुर असी कम्युनिटी मयामना खुंदाबा अपुनबा दुवा प्लुरलिस्टिक सोसाइटी अमने अदुना अपुनबा खुनाइसिगी द तोंगान तोंगान इशू हेक थोलकपा मतमदा
ngasi khemchana ngasi Guwahati da chaliba sumaina matungda atop community singna atrogo atop furup singna karigumba kaigumba matamda sigumba crisis masa masa laku matamda ekoi gi lainga ki pride amusung dignity si kan tho kanda mapanda head of the state ori basing se kaura natra mapanda pura ga wari hanabagi laigragadi chanabi si laigragadi manipur lainga amusung manipur gi adum laba khunai sigi हानदी लेरब मसीगी प्राइड अदु मांगनबा तोकनी मसीगुंब लमदम नगदब थबक थौरमसिंग असे मतुंगदा अमुक हन्ना अखोगी लैंगाकसिना मखंगी लैंगाक पारकदबसिंगसिना मसी तोबिरोइदबनी अखोई अदु तौबगी मोहता मणिपुर मनुंगदा लैरिब इशूसिंग असिगी वारोसि नम पोरंगना बोनाबदा मणिपुरदा लैरिब मणिपुर एनी जगह अमदा लैपाकसिदा वारी सारकांदा अखोई सिचुएशन लैरिब क्राइसिस असे रिजॉल्व तौनबा होनगदबनी अदुगा मणिपुरदा हुजिक अखोई कोकोमीगी माइकैदगी एनी कम्युनिटी ना मणिपुर की एनी जगह अमदा लाकपा चटपा मतमदा अखोई करिगुम अमतगी मखल अमतगी अखोई अथिंगबा अमसुंग यानिंगदबा हाइबदु अखोई कोकोमीगी माइकैदगी दे हानदगी तमलाय और ओपनली अखोई फ्री पैसेज नि हॉस्पिटल दा लाको ओरो लाइन तंबबु ओरो एनीवेयर चटपगी ओरो हाईवे चटपगी ओरो अखोई लैरिब कोकोमी मसु मणिपुर मियांगी ओय वक ददी मसी लाको मतमदा हंतकी असेंबली की अखोई अनौब गवर्नमेंट सेम मतमदसु कुकी की एमएलए नि सी लाकांदा वासक लो लाई मदु अखोई केसु अखोई माइकैदी की रिएक्शन तौनियाय लेते मरमदी माकी लैपाकता माकी मरमदमदा लाक्सबदा कनागु ममतन मदु येरपम पिबम थोकते अदुगा अखोई लैगिद्रबा एमएलए की माकी अनाबा दिल्ली द पुमो तमदसु अखोई एयरपोर्ट इम्फाल एयरपोर्ट की पुरगा सखी तोंगान तोंगान ब कांगु खरसु दुम मणिपुर की हॉस्पिटल सिंगदा तोंगान मफम सिंगदा ट्रीटमेंट अना लायंग की ट्रीटमेंट चथावनदमदा मणिपुर मियाम अमसुंग मणिपुर की सिविल सोसाइटी ऑर्गेनाइजेशन सिंगना कैदोंगोइदा अयेत अपन पीबगी वाफम लेते सिगुमलबा याम फ्री ओइरबा तानफम मसीदा गुवाहाटी द चटलकांदा मणिपुरसु मणिपुर की हेड ऑफ द स्टेट अमो ओइरिबा चीफ मिनिस्टर मसाना हेक्ता चसलकांदा अखोई वारी साना बायबसे दुमलबो कुकी जो काउंसिल गुबा जुंबा फुरुप सिंगदा अखोई की लैरिबो पुनमक सिंग मणिपुर की अथॉरिटी से कंप्रोमाइज तौरबरा हाइबगी वांग अमा याम चावना थोई मदुना मसिगुम सिंग से कोकोमीना यानिंगदे हाइबा वाफम सि थमजगे।